Matamgi Manipuri Wari channel asibu tabiriba khwai pumnamakpu taramna okchari ngasi mulawbirasi struggle taramari suba tangka Simagi machindagi fiancé haiba wahai adudani table da thamliba Thoibigi oi thangba khut adu khanghaudana takiba adubu Thoibi nokmi ba minok ama yamna wana tamlai sim machi da onsinduna che tu sina namika Hauzi Porampata bank manager ni leibani Minaraba anada makut adu soi simna muka aduga somdagi sina lingjal Thoibi IPS officer lingjal Thoibi wahai adu da Minaraba su Thoibi da onsinduna khut soke haina yet thangba khut adu tingthorai Thoibi masu Minaraba da karigi waruruni sauruni mama nabi amagi macheni adumakna respect utpa oina nokmi ba minok ama loinana makut adu tingthoktuna handshake tawi tanja adu da anana somdagi singsina Thoibigi friend ngaktani bro ngasai gido chinglen haibani ko chinglen masu nokmi oh simna amu aduga bro amasina lemba su moli tumpak not only lemba luang lembagi wahai aduda mayam adu khajik noi ngasaidagi loya madi asaba nungi murti amagumna leikrabani haugalaga chelabasu hinglaroidaba fibamni phamlibadusu nena tadrabani adubu loya magi mityengdi Thoibi magi maithongdagi mitfam hongba leita adumak yengli mikup aduda Minarabana loya magi oi thangba khut aduda paiduna hairei tamo khangnawo simsu mateng pangsilai Khangnoite Simagi mingaw adudani loya mana hauduna chening libase Simran masu tawgiyaw tawribani anasu loya da onsinduna chinbala du chingkhalap tamo aigi mingna ana loya masu handshake tawi Thoibigi mapa adu thuna yongningbana phamliba nupa ani adu hanna yenglude Thoibi mangonda makut adu tingthoktuna handshake tawnaba thangjilai Loyagi khut adu Thoibi mana tarai pairakani ningbra apang bahogdong magumbana lamhui gumbi kayamomgi saklon lawribi Thoibi magi phizi phinan netpa matikla nungshirubana aduk sinakibani thajaba haibaduna akhak palehan kitabani loya magi saklon asi uningdabana thaiduna khangsinada saduna tuminna apangbi amagum leirakibani magi nungsibana semdokjaba ngamgadra khanna yanadrabadi thangising changdaba Thoibini Lan horaklabadi mai pakta hanba tawkhidribini adumakna loyana tingthorakliba khuttugi response aina makut ani lonaduna leiriba mi khudimakna lana lawkhidana mamongda nokmi tawduna I'm Thoibi sinfamna Bihar department ta forgiver in leizari mityeng adu mikufada wahai khara dukhak hairamduna chinglen romda leisilai table adu share tawribani mana thokpa wari sanari order khara tawduna chaba yaba khara di chaminari Minaraba magi henjinba acting aduna Thoibi magi thamoidi sonthakrabani kapningba dusu fajinaba ising pangthakta thaklibani yanung adu thalanduna thamnaba mongda tawribani mit ani dusu mathakta yengkhatuna talairibani hek non tharakpaga barak durel kaibagumna tarakadoriba pirang adugi damak Thoibi mana wajabani karamna su sontharoi nungshi magi pambomdani monkhangna nungshi wari amadi tungi wari kaya ama sanakiba Magi oide haiduna leiriba mi amabu lamlanbi amana maning tawba ubada karamba nupi oibigi thamoina haraugani penthokani nungaigani kairaba thamoini amuk hanna taishinba yararoidaba atumba potsak kayana thabak amadi thabombi mapa asida masing khangda thinbagi chainani Thoibi magi mafamda phauriba Minarabagi hingo tawba mong adu famliba nupa ani dusu kaya hainaba walai jinglen Thoibi don sinduna Thoibi Devil se jinsu sele somdoina khara chabana faroidra somda ana masu Thoibigi mataw adu yengba ngamdraduna hoine aduna fadaw male ekhoi mari somdoina tawrase masi haiduna Thoibigi makhu adu paiduna famfam adu kitang leithokpirai tanja adumaktadani sim wari haudorai che itei se kyam kuirege khangnarakpa simgi wahai aduda loya madi mihullado mathong khangkhidri Tissue malamduna laibak takari bahumang singadu teithoi
Matau adu huranbada hurali ataka fongnarabani. Hiram adugi matangda karisu knowledge lectriba nupa ani du fauda loya magi matau aduda jingnaba phauраklabani. Achawaram pambi minaraba magi pakhum kalak kanjau thokna dumak pirei. Chena college tamningaidagi khangnarakpani. Minarabagi pakhum aduda Thoibi magi mitlu anidi angangbei khengna pik thanbagumna mamit ani adu ngaksangaksila. Thoibi magi honglakliba maithong aduda lembasu kari khalurabano khangde Thoibi magi khudang adu tapaiduna chingduna puthoki. Matau aduda mayam adu ingangai mayamdugi marakta hena ngaklibadi chinglenni. Ngasida thengnariba makhoi anigi matau adudadi kanana bungakloi. Simran masu machigi khalagadi nungaijadi adubu loya magi matau aduda hairei. Itei bu Thoibi se hana mukta khangdabrane. Wahai asi khaktani hairamba achakpa maida gi amadi araiba thau pumba naning tamna chaklo haiduna hizilamnibani. Thoibi mathantagi thamoi thugai bayabra nangsu kairo khana hairamnibani. Wahai asi hairamduna ana magi makhut adu chingduna puraki. Thangliba khongkap adu khanglep lepi aduga minarabado ansinduna. Che aibu waronu. Che ta thamliba nushibastagi tadana aina igi marup Thoibi dasu thami. Jinglen masu matau aduda Simran hoigi matung inaba farani khana masu hogatuna tanarai. Kumhaini kumhai taunariba matau adu kumhaini. Aduda tanaba Simran mana silibani. Loya masu tawfam khangda khudum adu tashinduna khangli. Thoibi mabu khamjaningmani. Lamlanba amana magi mitmang maktada khudang paiduna pukhiba adu ubada khoirang khoisaubana masa adu langkoi chankri. Minaraba loya don silai. Tamo, kaino torise? Loya, khonjel adu chawtak. Nang hangro. Kaino, noina tawnarise? Nang hangro de hangro. Aidi kaigi handoino. Minaraba, ai kok se puba ngamdre. Please, nang ngasigi de hangro. Leave me alone. Minaraba, nupa magi condition adu khazikta oirabasu khangbiba yaribani adubu anam kanduna adumak famduna lairi. Nang chatlaroidra? Wahai asi haiduna loya fuk haugatuna thoglai counter da changaktuna loyana bill kya tare reception aduna su oh table number 3 dura mani Madam Thoibi na bill pay tawbirami sir se loya ngamba mani che sima sir da piyu haiduna sinarami loya su ingangangpa magaloinana ha kanana Madam Thoibi na. Loya chi adu reception adu dagi yamna thuna lauduna hangdoktuna kari wahai hairiba haiduna prap yengnaba laknei kari soiramdri. Hanadagi hauna bill se ina piduna talakpani ngasi su tawramlabani. Enjoy your day with your fiancé. Wahai asida loya mamai fawa thangatpa ngamda ikaibana masa adu tawfang khangda reception gi office table aduda khudum adu tashinduna thilli aduga machinda. Oh, shit. Somdasu irang adu nemthaba nate sim prap tholaktuna kaurai. Thoibi ga lembaga khanglep lepi sim Thoibi gi manak nakna leplai. Thoibi spot fam se change tawse aina haigada wayam na leiri. Jinglen masu tung oirap lepi nupa ani du inabada lemnare khalamale jinglen mana anado ansinduna ana aikoisu evening duty lei aduna amuk yaukrage Thoibi se phajana hanminaro. Thoibi mangwanda amuk ansinduna jinglena Thoibi chalukhige. Thoibi masu mamai adu khajingnon khatcharei aduga mamit aduna hoi haibagi matau utli. Lemba madi mafam adudagi machi lengningba faudri hangningli thamoi manadi. Nupa si kanano. Mikup aduda Thoibi magi wakalda lembabu changlude karamnasu changluni. Thoibi gi khudang paiduna chingbadu fau Thoibi masa gyan tajaba nate jinglen lembado ansinduna. Lemba masu khangi jinglen mana haininglibadu karino haiba. Lemba chatlamdai aduda mahakna pangal thokpa yaba mafam oidabana wahang chamana thalaba miting amadi yenglami. Miting duge atra sim amadi Thoibi na khangdrabasu anama nadi khazik khangaure haibiyai.
Simsu Thoibi amadi anaga loinaduna mafam amada lai. Thoibi gari aduda famli haiba khaktani nungaina famba amadi natte. Dingkhang marakta fambagum China de sumasum hengalai. Ngasaidagi wana thingatuna thamlamba pirang adusu tarakpa lepte. Mamai adu glass adomda leithoktuna makut adu hairap leithariba glass aduda ngaduna khutsa manga adudagi khubi amasung khudombiduna chinbal adu mupaiduna sanari. Matau adu China khangli takpani. Pirang adugi marakta amuk sunokdi. Nokdiba adu haraubagi minok amadi natte. Pukningda khallibani. Nangbu aina asuki matik nungshiruraga aigi thajaba hatpa aduk minamba hiba. Nangi kari intention laibana aibu sigi phibam sida thambiramlibano. Thamoi masu khoidana yengjakibani ko. Nangi saktambu pamu jakibani. Nangi hakcham pumba. Aduga aigi mitbang maktada lamnanbi amagi. Pendri tasengna Thoibi su pendri amuk handuna loya magi mamaida khupakna hanjina thaningba phaurai. Adubu adumaknasu Thoibi magi mafamdadi penba leiraroi. Adubu masagi emotion adu fathajari. Mani isana yana lankibani. Isana yana mara lanchankibani. Isana yana tawankibani. Isana yana su chathankibani. Karigi aina mabu blame tawgani. Pumnamak aina matik chadabagini. Aigi nungsiba sina nangi nafamda mapung phana piba ngamdabana. Nangbu mina aigi ithadagi mankibani. Mapi adu khubi aduna fatfatai thoi. Waraudi ai nangbu waraudi. Setuna chanaraba matam asida aina nangbu nungshirubagi mahaini. Ningsinglai. Da nang ingonda call sungtok toroktrise kaigino. Torokani Thoibi. Karam kanda toroktoino. Torokani. Ngamnaba ngangano. Thoibi. Problem se nang nasana tomtana create tawse. Aduga nasana tomtana maisa langnabsu honaje. Oh, nangbu nungshibagi wari sananingluba pau faunaningluba sidi problem create tawba kobra. Nangaina ngasisu call tawdrabadi nangdi sungtok toroi haiba ai khangi. Torokani. Nimit kyani surage nang naingonda call text toroktrise aigi jese phagiro. As Thoibi ai thaba kharchile kona torage. Call adu kakki Thoibi khangauda mamit adu chechet uishinki. Matau aduda sim garigi brake adu khangpha phai. Thoibi kedorage se hayo. Somdasu chatkriba ani adu amadi thoina luna khaludrabasu lemba madi khanganu haiba ngamdre. Lembagi gari su mafam adu hundoklamlabani taunariba irang aduda masag gari fauba kaukrabani. Jinglena chatlase hairakpa aduda jinglengi gari da kakhatuna adumak lakminarabani. Jinglen masu tauriba sing aduda ningsingludre. Jinglen mangonda hek hangbasu ikai adubu pangal thongna pumba khomjinduna hanglai. Jinglen Thoibi se kayam kuiragi pulakpa. Hanglakliba wahang adu amadisu icham chamna adumak pakhom pirai. Secondary day pulakpani. Madi Novodiyadagi honglakpani. Aikoi school da newcomer oina lakibani. Matamda nungbu nungshi. Masi haiduna Jinglen minok amatam lai. Haukiba tangkak amaningsing lai. Flashback. Thoibi. Jinglen bastagi kumtharakpani. Kaurakliba maikay adomda yenglai. Tangkai ni pulliba khoitak tawba samlang adu. Ngangli tawbana ozana detain tawkiba sukayani. Jinglen na kumlai. How? Thoibi Jinglen ni nakta changsilai. Jinglen kai haige Thoibi. Kai numta haige. Hayo. Makoy ani du wari sana duna classroom lomda changai. Thoibi na physics ki sir na prism da amuk halaga tawro haiba. Aido class yaudre. Aduga group se semaudre. Nang kanaga punge. Noigi group da aisu yawu yagadra. Sir na group amadagi prism du lawraga adum holo haye. Hera aduibu aikoi sumi mari ne manga semo haibani beg tabu yauri yektung yo aduga atai de engone silo masi haiduna magi beg adudagi physics ki practical notebook tuga prism tuga pirai Thoibi masu thank you Jinglen aduibu yare he masi haiduna magi famfam duda changduna famki Thoibi masu matha saba kra fare ozagi khonti cha dawsaru Jinglen dagi silage haina harau changduna famkre
Flashback in. Lemba. Chunglen. Chunglen. How? Chunglen su ingak ang nakumlai. Kainu, aingondagi nangna hena laina henselisina. Yaure thauzilo. Ai nangonda wayam na hangadaw lairibni. Kay wano hairo. Ngasay nupado Thoibi ka koina boy jalo. Chunglen gari adu park doge haidina parking adum da thauzilakpani. Khangawdana hanglakliba lembagi wahang aduda yaudringaina khangkham khami. Kain tawsibo nang sirasu aidi sibi yadrini.